India की parliamentary meekhal की matam lauthokpa kadagina meekhal की phol lauthokpa fawada khwaidagi sangna matam changba ani suba parliamentary meekhal lama oiriba taranipan suba Lok Sabha general election की ahanba phase ta seat chamaga ani gi dabak ngasi Manipur youna union territory amadi state kunma thoida meekhal pangthokkhare Manipur की oina chahi ama fazil laklaba erang asina maram oiraga security की akanba section thorang lokhat khrabasu Khatna cheinaba amadi thodok wathok kayaga loinana meekhal pangthokkhibagi paw leikhi loinana outer parliamentary gi assembly segment kharadasu voters singna vote thadanakhi adum oinamak voters sing thorakpagi changdi yamna hanthakiba polling station kaya yawki haibagi paw leikhi Khatna cheinaba amadi erang marakta pangthokkiba ngasigi meekhal aduda tampaki oina wangkhem assembly constituency da voters singna chada marfunithoi dasmik Mari amagi changda thoklaktuna khwaidagi wangna vote thadaba AC oikhi Anisuba chief minister N Biren gi AC haingangda chada marfu yauna voters singna masa gi vote thadanakhi aduga khwaidagi yamdaba changda Uripok assembly constituency da voters singna chada yankai taruk tasmik ani taruk khaktamak thoklaktuna vote thadanakhi Ngasi ayuki pung tarietagi numit yung matung pung mari fawba vote thadanakhiba meekhal aduda Manipur gi oina punna chada humpunipan dasmik taruk ani yauna vote tarsingna vote thadanakhi Masigi manungda inner oina chada hundrani thoi dasmik ahum ani aduga outer gi oina chada humpuma thoi dasmik mapan nipan yauna voter singna vote thadanakhi Panba yabadi ngasi pangthokliba meekhal asi pangthokpa yaroi amadi pangthoklabasu saruk yagumsi haina lamdam asigi CSO amadi lup kayana phongdoknakhibani meekhal asigi ani suba phase lakliba tang kuntarukta Manipur gi outer parliamentary gi lemhoriba assembly constituency singda meekhal asi pangthoklagani loinana lakliba June ki tang marida vote masing thiduna Lok Sabha gi punna seat chamanga nifu humdoi gi damak mire poiriba singi maraibak voters singna lepkadori